ꯑꯍꯥꯟꯕꯃꯛꯇꯗ ꯂꯣꯖꯤꯛꯇꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯃꯥꯒꯤ ꯅꯨꯃꯤꯠ ꯍꯥꯏꯅ ꯄꯥꯂꯟ ꯇꯧꯅꯔꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯃꯥ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯌꯥꯏꯐ-ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯑꯃꯗꯤ ꯃꯣꯅꯥꯂꯤꯀꯥ ꯀꯩꯁꯥꯝꯅ ꯏꯕꯤꯔꯛꯄ ꯏꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯃꯥ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯊꯧꯗꯣꯛ ꯑꯃꯒꯤ ꯅꯤꯡꯁꯤꯡ ꯃꯃꯤꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯅꯤꯟꯗꯥ ꯇꯧꯖꯔꯛꯂꯤ꯫ ꯃꯥꯏꯉꯝꯂꯥ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯕꯤ ꯃꯄꯨ ꯄꯥꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅ ꯃꯩꯔꯤ ꯑꯣꯏꯔꯤ꯫ ꯊꯃꯣꯏ ꯊꯨꯝꯅ ꯋꯥꯏꯈ꯭ꯔꯦ꯫ ꯑꯁꯨꯛꯄ ꯂꯣꯛꯅꯨꯡ ꯑꯃꯗꯒꯤ ꯍꯥꯊꯔꯛꯄ ꯏꯆꯦꯜꯒꯨꯝ ꯃꯥꯏꯉꯝꯂꯥ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯈꯝꯖꯤꯟꯖꯕ ꯉꯝꯖꯗ ꯃꯍꯥꯛꯀꯤ ꯅꯥꯄ ꯑꯅꯤ ꯑꯗꯨꯗꯅ ꯅꯨꯡꯁꯤꯔꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯀꯞꯇꯨꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯃꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯁꯣꯟꯊꯥꯡꯅꯅ ꯇꯥꯔꯔꯤ꯫ ꯏꯃꯥ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯩꯒꯤꯗꯤ ꯏꯃꯥ ꯂꯩꯇꯦ ꯈꯟꯗꯨꯅ ꯋꯥꯔꯛꯄꯒꯤ ꯃꯍꯩ ꯑꯣꯏꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯕꯨ ꯎꯕ ꯐꯪꯖꯔꯦ꯫ ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯅ ꯀꯌꯥꯗ ꯄꯦꯟꯖꯕ! ꯑꯗꯨꯕꯨ ꯏꯃꯥ, ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯏꯃꯥ ꯅꯪꯒꯤ ꯅꯇꯝꯕꯥꯛꯇ ꯑꯣꯏꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯤ꯫ ꯏꯃꯥꯕꯨ ꯉꯁꯤ ꯎꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯆꯥ ꯑꯩꯒꯤꯗꯤ ꯑꯍꯧꯕꯁꯨ ꯑꯔꯣꯏꯕꯁꯨ ꯑꯣꯏꯔꯅꯤꯀꯣ꯫ ꯉꯁꯤ ꯑꯁꯤꯅ ꯏꯃꯥꯒꯤ ꯂꯨꯍꯣꯡꯕ꯫ ꯋꯥꯈꯜ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯍꯦꯟꯅ ꯊꯃꯣꯏ ꯋꯥꯖꯔꯦ꯫ ꯏꯃꯥꯒꯤ ꯊꯣꯏꯕ, ꯏꯃꯥꯕꯨ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯒꯦ? ꯅꯪꯅꯗꯤ ꯅꯃꯥ ꯑꯩꯁꯦ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯈꯪꯗꯕꯤ ꯑꯃ ꯑꯣꯏꯅ ꯑꯩꯕꯨ ꯎꯒꯅꯤꯀꯣ꯫ ꯃꯥꯏꯉꯝꯂꯥ ꯃꯆꯥꯒꯤ ꯃꯔꯝꯗ ꯋꯥꯈꯜ ꯑꯗꯨ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯂꯝꯂꯥꯟꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯐꯝꯗ ꯇꯝꯂꯝꯕ ꯃꯆꯥꯒꯤ ꯋꯥꯔꯤ ꯑꯃꯕꯨꯁꯨ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯅꯨꯡꯁꯤꯊꯣꯏꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯑꯉꯥꯡ ꯑꯃꯈꯛ ꯑꯣꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯩꯇꯦ꯫ ꯃꯈꯨꯔꯥꯒꯤ ꯅꯨꯄꯤ ꯂꯥꯏꯕꯤꯅ ꯃꯥꯕꯨ ꯇꯥꯊꯤꯅ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃꯗꯅꯤ ꯅꯨꯡꯁꯤꯊꯣꯏꯕꯗꯨ ꯁꯨꯃꯥꯡꯗ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯩ꯫ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯈꯔꯁꯨ ꯌꯥꯎꯔꯤ꯫ ꯊꯦꯝꯕꯨꯡꯅ "ꯅꯨꯡꯁꯤꯊꯣꯏꯕ, ꯑꯩ ꯆꯠꯂꯒꯦ, ꯏꯃꯥꯅ ꯐꯨꯕꯤꯔꯅꯤ"꯫ ꯇꯣꯝꯕꯅ "ꯉꯥꯏꯍꯥꯛ ꯁꯥꯟꯅꯈꯤꯁꯦ"꯫ ꯅꯨꯡꯁꯤꯊꯣꯏꯕꯅ "ꯇꯣꯝꯕ, ꯊꯦꯝꯕꯨꯡ, ꯂꯝꯖꯦꯟ ꯆꯦꯟꯕꯤ ꯑꯣꯏꯅ ꯁꯥꯟꯅꯁꯤꯔꯥ? ꯈꯨꯂꯣꯛꯄꯤꯁꯤꯗꯤ ꯅꯨꯄꯤꯒꯤ ꯃꯥꯜꯂꯤ"꯫ ꯃꯇꯥꯡ ꯑꯁꯤꯗ ꯊꯦꯝꯕꯨꯡꯒꯤ ꯃꯃꯥꯒ ꯇꯣꯝꯕꯒꯤ ꯃꯃꯥꯒ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯒꯤ ꯃꯃꯥꯅ ꯇꯣꯝꯕꯗ "ꯇꯣꯝꯕ, ꯊꯦꯡꯉꯦ, ꯍꯌꯦꯡ ꯑꯃꯨꯛ ꯁꯥꯟꯅꯔꯣ, ꯌꯨꯝꯗ ꯍꯜꯂꯁꯤ"꯫ "ꯏꯃꯥ, ꯉꯥꯛꯇꯪ ꯁꯥꯟꯅꯈꯤꯒꯦ"꯫ "ꯍꯩ, ꯊꯦꯡꯉꯅꯤ, ꯆꯠꯂꯁꯤꯀꯣ, ꯍꯌꯦꯡ ꯑꯃꯨꯛ ꯁꯥꯟꯅꯔꯣ꯫ ꯂꯥꯛꯑꯣ, ꯏꯃꯥꯅ ꯅꯪꯒꯤ ꯅꯈꯣꯡ ꯅꯈꯨꯠ ꯑꯗꯨ ꯍꯥꯝꯅꯅꯕꯅꯦ ꯏꯁꯤꯡꯒ ꯂꯨꯝꯗꯨꯅ ꯂꯣꯏꯔꯕꯅꯤ"꯫ ꯇꯣꯝꯕ ꯁꯥꯟꯅꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯊꯦꯝꯕꯨꯡꯒꯤ ꯃꯃꯥꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏ꯫ "ꯊꯦꯝꯕꯨꯡ, ꯅꯪꯁꯨ ꯌꯨꯝꯗ ꯆꯠꯂꯁꯤ, ꯅꯪꯒꯤ ꯕꯥꯕꯥ ꯂꯥꯛꯍꯧꯔꯦ"꯫ "ꯍꯣꯏ ꯏꯃꯥ"꯫ "ꯅꯨꯡꯁꯤꯊꯣꯏꯕ, ꯑꯩꯈꯣꯏ ꯆꯠꯂꯒꯦꯀꯣ"꯫ ꯅꯨꯡꯁꯤꯊꯣꯏꯕꯗꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤꯕꯨ ꯃꯃꯥꯅ ꯈꯨꯠ ꯁꯝꯕꯤꯗꯨꯅ ꯄꯨꯈ꯭ꯔꯤꯕꯗꯨ ꯌꯦꯡꯂꯤ꯫ ꯃꯥ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯎꯆꯨꯛ ꯌꯨꯡꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯇꯞ ꯇꯞꯄ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯅꯨꯡꯁꯤꯅ "ꯅꯨꯡꯁꯤꯊꯣꯏꯕ"꯫ ꯅꯨꯡꯁꯤꯊꯣꯏꯕ ꯃꯇꯨꯡꯂꯣꯝꯗ ꯐꯠ ꯑꯣꯟꯊꯣꯔꯛꯇꯨꯅ "ꯅꯦꯅꯦ, ꯀꯩꯗꯧꯔꯒꯦ"꯫ "ꯅꯦꯅꯦ, ꯑꯩꯒꯤꯗꯤ ꯃꯃꯥ ꯂꯩꯇꯦꯀꯣ"꯫ "ꯀꯅꯥꯅ ꯍꯥꯏꯔꯤꯕ"? "ꯇꯣꯝꯕ ꯍꯣꯏ ꯊꯦꯝꯕꯨꯡ ꯍꯣꯏꯗꯤ ꯑꯩꯒ ꯁꯥꯟꯅꯃꯤꯟꯅꯔꯁꯨ ꯃꯃꯥꯅ ꯑꯗꯨꯝ ꯂꯧꯕ ꯂꯥꯛꯏ꯫ ꯑꯩꯒꯤ ꯂꯥꯛꯄꯤꯗ꯭ꯔꯤꯁꯦ ꯂꯩꯇꯕꯒꯤꯅꯦ"꯫ "ꯅꯪꯒꯤꯁꯨ ꯅꯦꯅꯦ ꯂꯩꯔꯤꯁꯤꯗꯤ"꯫ "ꯅꯪꯗꯤ ꯏꯃꯥꯁꯨ ꯅꯠꯇꯅ"꯫ "ꯅꯨꯡꯁꯤꯊꯣꯏꯕ"꯫ ꯅꯤꯡꯊꯤꯕꯤ ꯅꯨꯡꯉꯥꯏꯇꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯂꯤ꯫ ꯃꯍꯥꯛ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯤ꯫ ꯅꯨꯡꯁꯤꯊꯣꯏꯕꯁꯨ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯅꯦꯅꯦ, ꯑꯁꯦꯡꯕꯒꯤꯁꯨ ꯑꯩꯒꯤ ꯏꯃꯥ ꯂꯩꯕ꯭ꯔꯥ"? "ꯂꯩ"꯫ "ꯃꯥ ꯀꯥꯏꯗ ꯂꯩꯒꯦ ꯅꯦꯅꯦ"? "ꯑꯥ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ"꯫ "ꯑꯗꯣ ꯅꯦꯅꯦ, ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯛꯂꯥꯛ ꯂꯥꯛꯑꯣꯏꯗ꯭ꯔꯣ? ꯑꯩꯗꯤ ꯏꯃꯥꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ꯫ ꯏꯃꯥꯗꯣ ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯔꯝꯒꯅꯤꯀꯣ"? "ꯅꯦꯅꯦ, ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤꯕ"? "ꯆꯠꯁꯤ"꯫ "ꯁꯣꯏꯗꯅ ꯄꯨꯕꯤꯌꯨꯀꯣ ꯅꯦꯅꯦ"꯫ "ꯄꯨꯕꯤꯅꯤ, ꯅꯦꯅꯦꯅ ꯁꯣꯏꯗꯅ ꯄꯨꯕꯤꯅꯤ"꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯨꯡꯁꯤꯊꯣꯏꯕꯒꯤ ꯃꯗꯣꯝꯆꯥ ꯂꯥꯏꯕꯤꯗꯨ ꯏꯁꯧ ꯇꯧꯗꯨꯅ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏ "ꯅꯨꯡꯁꯤꯊꯣꯏꯕ, ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤ? ꯁꯟ ꯀꯥꯔꯛꯇ꯭ꯔꯤꯕꯁꯤ ꯎꯕ꯭ꯔꯣ? ꯍꯥ? ꯎꯕ꯭ꯔꯣ ꯎꯗꯕ꯭ꯔꯕ ꯅꯪ"?
ꯅꯨꯡꯁꯤꯊꯣꯏꯕꯗꯨ ꯏꯈꯪ ꯈꯪꯏ ꯂꯥꯏꯕꯤꯅ ꯅꯅꯥꯗꯨꯕꯨ ꯀꯩꯗ ꯄꯥꯟꯒꯦ ꯇꯥꯗꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯤꯡꯊꯤꯕꯤꯅ ꯂꯥꯏꯕꯤ ꯁꯟ ꯀꯥꯔꯛꯇ꯭ꯔꯒ ꯑꯉꯥꯡꯗ ꯇꯥꯏꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯣ ꯅꯪꯁꯨ ꯂꯥꯛꯑꯝꯃꯤꯕꯣꯏꯔꯦ ꯅꯨꯡꯁꯤꯊꯣꯏꯕꯁꯤꯕꯨ ꯅꯪꯒꯤ ꯀꯅꯥꯅꯣ ꯑꯩꯅ ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯕꯗ ꯅꯪꯅ ꯌꯦꯡꯁꯤꯟꯕꯒꯤ ꯀꯔꯤ ꯅꯊꯧꯅꯣ ꯂꯥꯏꯕꯤ ꯁꯥꯎꯅ ꯍꯦ ꯅꯨꯡꯁꯤꯊꯣꯏꯕ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯗꯕ꯭ꯔꯣ ꯁꯟ ꯀꯥꯔꯛꯇ꯭ꯔꯤꯕꯁꯦ ꯎꯗ꯭ꯔꯥ ꯅꯪꯕꯨ ꯅꯃꯤꯠ ꯇꯥꯡꯕ꯭ꯔꯣ ꯆꯠꯂꯣ ꯁꯟꯗꯣ ꯌꯥꯝ ꯊꯨꯅ ꯍꯣꯏꯒꯠꯂꯨꯆꯣ ꯆꯠꯂꯣ ꯅꯨꯡꯁꯤꯊꯣꯏꯕ ꯂꯥꯏꯕꯤꯗ ꯀꯤꯅ ꯌꯦꯡꯗꯨꯅ ꯑꯩ ꯆꯠꯂꯒꯦ ꯏꯟꯗꯣꯝꯆꯥ ꯅꯤꯡꯊꯤꯕꯤ ꯅꯨꯡꯉꯥꯏꯇꯅ ꯅꯨꯡꯁꯤꯊꯣꯏꯕ ꯅꯤꯅꯦ ꯅꯪꯁꯨ ꯆꯠꯂꯣ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯅ ꯅꯉꯣꯟꯗ ꯉꯥꯡꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯅꯤꯡꯊꯤꯕꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯖꯗꯦ ꯃꯥ ꯃꯄꯤ ꯇꯞꯅ ꯁꯤꯟꯊꯔꯛꯏ ꯑꯗꯨꯒ ꯅꯨꯡꯁꯤꯊꯣꯏꯕꯒꯤ ꯃꯃꯥꯏ ꯃꯆꯥ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯅꯨꯡꯁꯤꯊꯣꯏꯕ ꯅꯪ ꯅꯤꯅꯦꯒ ꯂꯩꯔꯁꯤꯕ ꯅꯤꯅꯦ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯅꯤꯅꯦꯒ ꯂꯩꯔꯨꯔꯁꯤꯕ ꯅꯨꯡꯁꯤꯊꯣꯏꯕ ꯌꯦꯡꯖꯅꯤꯡꯈꯤꯗ꯭ꯔꯦꯗꯀꯣ ꯍꯥꯏ ꯂꯝꯀꯦꯠꯄ ꯑꯉꯥꯡ ꯅꯪ ꯀꯔꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯣ ꯍꯥ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯕꯨ ꯐꯠꯇꯕꯤ ꯇꯥꯅꯅꯕ ꯅꯪ ꯌꯥꯝꯅ ꯁꯤꯜꯂꯛꯀꯅꯨ ꯅꯊꯤꯕꯣꯡ ꯑꯗꯣ ꯂꯩꯀꯥꯏꯅ ꯊꯥꯛꯄꯤꯔꯒꯗꯕ ꯅꯠꯇꯦ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯑꯗꯨꯒꯅꯦ ꯊꯕꯛ ꯂꯩꯇꯕ ꯃꯤꯁꯨ ꯌꯥꯎꯔ ꯃꯥꯜꯂꯦ ꯊꯨꯅ ꯂꯦꯡꯕꯤꯈ꯭ꯔꯣ ꯂꯥꯏꯕꯤ ꯅꯪꯅ ꯇꯥꯟꯗ꯭ꯔꯕꯁꯨ ꯑꯩ ꯆꯠꯀꯅꯤ ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯈꯪ ꯑꯩꯅ ꯅꯨꯡꯁꯤꯊꯣꯏꯕꯕꯨ ꯁꯦꯟꯅꯕꯗ ꯅꯈꯣꯏ ꯀꯅꯥꯃꯠꯇꯅ ꯊꯤꯡꯕ ꯉꯝꯂꯣꯏ ꯅꯪ ꯑꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯅꯨꯄꯤ ꯑꯣꯏꯔꯒ ꯃꯤꯅꯨꯡꯁꯤ ꯑꯗꯨꯛ ꯌꯥꯎꯗꯕ ꯑꯩꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯄꯤ ꯑꯩꯒꯤ ꯏꯇꯥ ꯂꯥꯏꯕꯤꯗꯨꯅꯤꯀꯣ ꯅꯪꯁꯦ ꯑꯁ ꯑꯩꯗꯤꯅꯦ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ ꯃꯁꯤꯗ ꯁꯤꯈ꯭ꯔꯒꯅꯦ ꯑꯩꯁꯦ ꯋꯥꯏ ꯁꯪꯒꯗꯕꯅꯤ ꯃꯃꯥ ꯑꯣꯛꯇꯕꯤꯒꯤ ꯃꯆꯥꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯕꯤꯅ ꯅꯨꯡꯁꯤꯊꯣꯏꯕꯕꯨ ꯗꯝ ꯐꯨꯗꯔꯛꯏ ꯂꯥꯏꯕꯤꯒꯤ ꯀꯥ ꯍꯦꯟꯕ ꯋꯥꯉꯥꯡ ꯑꯃꯗꯤ ꯃꯇꯧ ꯑꯁꯤꯗ ꯅꯤꯡꯊꯤꯕꯤꯅ ꯂꯥꯏꯕꯤꯒꯤ ꯈꯖꯥꯏꯗ ꯈꯨꯠ ꯄꯥꯛꯅ ꯊꯥꯔꯛꯏ ꯂꯥꯏꯕꯤ ꯑꯣ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯠ ꯄꯥꯛꯅ ꯊꯥꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯡꯁꯤꯊꯣꯏꯕꯒꯤ ꯃꯄꯥ ꯆꯤꯡꯈꯩꯗꯨ ꯁꯟ ꯍꯣꯏꯒꯠꯇꯨꯅ ꯂꯥꯛꯏ ꯇꯧꯅꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯏꯉꯛꯉꯛꯏ ꯃꯆꯥꯅꯨꯄꯥ ꯅꯨꯡꯁꯤꯊꯣꯏꯕꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯊꯣꯏꯕ ꯕꯥꯕꯥ ꯑꯩ ꯀꯤꯌꯦ ꯏꯟꯗꯣꯝꯆꯥꯅ ꯑꯩꯕꯨ ꯐꯨꯏꯌꯦ ꯆꯤꯡꯈꯩ ꯃꯆꯥꯒꯤ ꯃꯄꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯄꯤꯗꯨꯅ ꯃꯆꯥꯕꯨ ꯄꯝꯈꯠꯂꯤ ꯂꯥꯏꯕꯤꯒ ꯅꯤꯡꯊꯤꯕꯤꯒꯗꯤ ꯃꯁꯝ ꯐꯣꯏꯅꯔꯤ ꯆꯤꯡꯈꯩꯅ ꯅꯤꯡꯊꯤꯕꯤ ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯤꯕꯣ ꯍꯦ ꯃꯧ ꯅꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯁꯝ ꯐꯣꯏꯅꯔꯤꯕ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯄꯤ ꯂꯥꯏꯕꯤꯅ ꯍꯥꯏ ꯂꯩꯁꯥꯕꯤꯅ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯕꯗꯤ ꯏꯀꯥꯏꯕ ꯈꯪꯗꯦ ꯍꯥꯏꯕꯗꯣ ꯍꯦꯛ ꯆꯨꯝꯂꯦꯗꯅ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯥꯏꯕꯤ ꯐꯦꯠ ꯇꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯆꯤꯡꯈꯩ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯦꯞꯂꯤꯕꯤ ꯅꯤꯡꯊꯤꯕꯤꯗ ꯌꯦꯡꯗꯨꯅ ꯅꯤꯡꯊꯤꯕꯤ ꯂꯨꯛꯊꯔꯝꯕ ꯃꯃꯥꯏ ꯑꯗꯨ ꯅꯣꯡꯈꯠꯂꯛꯏ ꯑꯗꯨꯒ ꯍꯥꯏ ꯇꯥ ꯆꯤꯡꯈꯩ ꯅꯤꯡꯊꯤ ꯑꯩꯅ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯦ ꯅꯪ ꯂꯩꯁꯥꯕꯤ ꯃꯤꯅ ꯎꯔꯒꯁꯨ ꯅꯪꯕꯨ ꯐꯖꯅ ꯉꯥꯡꯅꯈꯤꯔꯣꯏ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄꯁꯦ ꯊꯧꯔꯅꯨ ꯅꯤꯡꯊꯤ ꯑꯩꯅ ꯅꯈꯣꯏꯗ ꯂꯥꯛꯄꯁꯦ ꯌꯥꯝ ꯀꯥꯏꯕ꯭ꯔꯣ ꯇꯥ ꯆꯤꯡꯈꯩ ꯍꯩ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯑꯗꯨꯒꯤ ꯋꯥ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯍꯟꯗꯛꯃꯨꯛꯀꯤ ꯋꯥꯐꯝ ꯑꯁꯤꯗ ꯆꯤꯡꯈꯩ ꯃꯆꯥꯗꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯃꯊꯥ ꯁꯥꯕ ꯃꯇꯧꯗ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯅ ꯍꯦꯛ ꯈꯟꯅꯤꯡꯕ ꯃꯑꯣꯡꯗ ꯈꯜꯂꯣ ꯅꯤꯡꯊꯤꯕꯤ ꯆꯤꯡꯈꯩꯗ ꯌꯦꯡꯗꯨꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯇꯥ ꯆꯤꯡꯈꯩꯅ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯅꯍꯥꯟ ꯃꯈꯩ ꯑꯩꯒꯤ ꯏꯇꯧ ꯀꯌꯥ ꯑꯁꯤꯕꯨ ꯇꯥ ꯆꯤꯡꯈꯩꯅ ꯍꯩꯅꯗꯦ ꯍꯥꯏꯕꯁꯨ ꯈꯪꯂꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯏꯀꯥꯏꯕ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯗꯕ ꯇꯧꯉꯝꯃꯤ ꯑꯩꯁꯨ ꯉꯁꯤꯗꯤ ꯏꯀꯥꯏꯕ ꯍꯥꯏꯕꯗꯣ ꯈꯪꯂꯛꯄꯒꯨꯝ ꯇꯧꯏ ꯑꯩ ꯆꯠꯂꯒꯦ ꯅꯤꯡꯊꯤꯕꯤꯅ ꯑꯁꯨꯝꯅ ꯀꯞꯄ ꯑꯁꯤꯗ ꯅꯨꯡꯁꯤꯊꯣꯏꯕꯁꯨ ꯀꯞꯄꯤ ꯑꯗꯨꯒ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯔꯕ ꯅꯤꯡꯊꯤꯕꯤꯕꯨ ꯇꯞꯅ ꯀꯧꯖꯩ ꯅꯤꯅꯦ ꯅꯤꯡꯊꯤꯕꯤ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯅꯨꯡꯁꯤꯊꯣꯏꯕꯗ ꯌꯦꯡꯂꯛꯏ
Nine, nang kapiro. Ningthebi mapi sasat taithoklega noksinarei. Kapte. Aibu kanana kape hairiba. Angang sunatana. Aidi karigi kaptoiba. Oidaba haijale nine nang. Aikhoi babana chaibagi nang kapi natra. Nushithoiba. Wafam asibu haiduna ningthebi kapjai. Mataw aduda nushithoibana su kaptuna hai. Nine, nang kapkano. Nine kapar. Nushithoiba. Nang yam nuwaina layuko. Nine chalagi. Adu nine, nang akoida suklala aroidro. Ita thazadaba matawda haidorikliba angang magi wahai asina ningthebi hena mabukning nungsirakle. Mahakki mitlu ani aduna Jingkhaibu ira thangna yengli. Waraujaba matawni ningthebi mahakki. Adubu jingkhai wahai amata hairakhidre. Ningthebi makhutna mapi adubu phatphat taithoktuna karigumba wafam amata makha taramdana chenchat tawduna chatkhre. Nungshithoibadi mapada ningai tawba haurakle. Baba, nine kapaga chakri se khamoba. Hayengdagidi aigi sanabamdasu ma amta laaroi. Ichathoiba. Nine laktradi ayengdagi indom chana ay phurani. Indom chade aingonda thina tawe. Baba, nang leitaba kanda ay botum phui. Aduga ko nine di aingonda yamlu na tawe. Ngasaisu indom chana ay phui. Aduga nine da su samphoi man. Adugi nine do yam naramgani. Baba, nang laaga nine do chayraga mukka phali. Jingkhai pikliba machana pa nungsithoibada nungaitana yengduna. Moini chabu phubrani. Phui. Moidi aibu kaisu nungsibide. Baba, nine do themu seba. Thoiba, thengi. Imungda changlagane ipaga chak thonglurasi. Nungsithoiba tumin laikre. Jingkhai so machabu pusinduna imung changkre. Aduga chakhum mai haugatuna chak thongnanaba tawkre. Asum tawna numit adu sumamsin kibana numidang adu fana thengjenkre. Somdana ningthebi mahaki ningol ka adugi famjawda famle. Mapi adu su sintharaduna mahak kaple. Jingkhai. Aina asu kuina. Nangbu nushijabase. Nangna su khambide. Adubu ayare. Nangna ibu nushibidrabasu. Ay kaisu khandana asu kuibase lairakpani. Adubu nungshithoibabu aina nungshiba asi phawa nangna ayaba pibije. Aina atopa kana amagi wakhalbu khandana nang khakpu nungshijakibagi mahai oina ngasidi aise tawngombi haibadugi mingtholsu phangle. Ningthebi haukraba punsi tangkak amagi wari kaya mari ningsinglai. Matamdo ngasidagina chahi 10 muki mamangi matam oigani. Ningthebina laisabi macha pharakpa matamne. Laibiga ningthebiga piklingaidagi loinarakpa chanaba mata anikak oirami. Nongma numidang wairam amani. Ningthebiga laibi hoidagi thokminarai. Laibina ita ningthe aikhoi anise sungta thadoknuba yade. Karigumba yumkaiga palabadi kamdongnya. Yumkai palasu yum amagi mawpuna oiminase ita. Adubu ita lonabi oibadi aidi ngamoiko. Nangi nakada lonabi oiduna aina kaidongnungda yetloye ita laibi. Adudi ita biba ani pokpa thirese aduga aikhoi ani punna mawoinaba. Ningthebi mata laibida nokmi yengduna. Adudi ita aina yam nushijaba nupa amakhakle. Makhoigi machin manawdo ani subaneba. Aikhoi anigi chapchare. Laibi su khangningba mataw utuna hangi. Nateda itana nushiribasibu kanano haidokiroi kona khango. Ningthebigi wafam asida laibi mabuk aduda karigumba wakhala makhankre. Mana hairisibu aina nushijariba mahagadu oiraba zala. Madu oiramnabudi aidi kaidongda pukchil chakthokpa ngamloi. Mata laibina tumina laikhibaduda ningthebina amuksu hangi. Kaidorage ita? Kaisu tawde. Ado ita nakhoigi yumsu yawre. Nangsu changhoroko aisu chalage. Kaino ita yum changaroi haibra. Changaroi ge ita. Phare ita
ꯑꯗꯨꯗꯤ ꯑꯩ ꯆꯪꯍꯧꯔꯒꯦꯀꯣ꯫ ꯂꯥꯏꯕꯤ ꯄꯨꯛꯆꯦꯜ ꯄꯤꯛꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯇꯥ ꯅꯤꯡꯊꯤꯕꯤꯒꯤ ꯌꯨꯝꯗ ꯐꯥꯎꯕ ꯆꯪꯂꯝꯗꯅ ꯍꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯤꯕꯤ ꯃꯇꯥꯅ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ, ꯏꯊꯥꯁꯤꯕꯨ ꯉꯁꯤ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ? ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯄꯗ ꯎꯔꯨꯔꯦ꯫ ꯃꯍꯥꯛꯅ ꯈꯟꯖꯕ ꯆꯤꯡꯈꯩꯅ ꯇꯨꯡꯂꯣꯝꯗ ꯂꯥꯛꯂꯝꯂꯤꯕꯗꯨ ꯃꯗꯨꯕꯨ ꯎꯕꯗ ꯅꯤꯡꯊꯤꯕꯤ ꯊꯃꯣꯏ ꯑꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕꯒꯨꯝꯅ ꯇꯧꯈ꯭ꯔꯦ꯫ ꯆꯤꯡꯈꯩꯅ ꯃꯅꯥꯛ ꯈꯔ ꯅꯛꯁꯤꯜꯂꯛꯄꯒ ꯅꯤꯡꯊꯤꯕꯤꯅ ꯇꯞꯅ ꯀꯧꯔꯤ, ꯇꯥ ꯆꯤꯡꯈꯩ꯫ ꯑꯦ, ꯅꯤꯡꯊꯤ, ꯀꯥꯏ ꯆꯠꯂꯨꯔꯤꯅꯣ? ꯁꯨꯝ ꯂꯦꯞꯄꯝꯃꯤꯔꯣ? ꯏꯇꯥ ꯂꯥꯏꯕꯤ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨ ꯇꯥ ꯆꯤꯡꯈꯩ, ꯀꯩꯅꯣ ꯍꯥꯏꯌꯣ꯫ ꯑꯗꯨꯕꯨꯔꯣ? ꯀꯣꯟꯅ ꯍꯥꯏꯔꯒꯦꯗ꯫ ꯀꯔꯤ ꯋꯥꯅꯣꯅꯦ ꯑꯗꯨꯛ ꯌꯥꯝꯅ ꯃꯃꯜ ꯀꯥꯍꯜꯂꯤꯕꯗꯨꯕꯣ? ꯀꯩꯁꯨ ꯅꯠꯇꯦ, ꯌꯥꯝ ꯂꯨꯕ ꯋꯥꯅꯤ꯫ ꯍꯥ? ꯀꯩꯁꯨ ꯅꯠꯇꯦꯁꯨ ꯍꯥꯏꯕ, ꯌꯥꯝ ꯂꯨꯕꯅꯦꯁꯨ ꯍꯥꯏꯕ꯫ ꯇꯥ ꯆꯤꯡꯈꯩꯅ ꯈꯪꯉꯣꯏ꯫ ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ ꯅꯤꯡꯊꯤ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯥꯏꯔꯝꯗꯨꯅ ꯆꯤꯡꯈꯩ ꯆꯠꯈꯤ꯫ ꯅꯤꯡꯊꯤꯕꯤꯗꯣ ꯃꯅꯤꯡꯗꯒꯤ ꯂꯥꯎꯍꯧꯔꯤ, ꯇꯥ ꯆꯤꯡꯈꯩ, ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯈꯟꯕꯒꯤꯅꯤꯀꯣ ꯍꯥꯏꯔꯤꯁꯦ꯫ ꯅꯤꯡꯊꯤꯕꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯂꯥꯏꯕꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨꯗ ꯖꯥꯠ ꯖꯥꯠ ꯄꯪꯈꯟꯗ ꯈꯜꯂꯤ꯫ ꯏꯊꯥꯅ ꯉꯁꯥꯏ ꯍꯥꯏꯗꯨꯕꯨ ꯑꯩꯅ ꯈꯟꯖꯔꯤꯕ ꯊꯥꯂꯦꯝꯕꯕꯨ ꯑꯣꯏꯔꯝꯒꯗ꯭ꯔꯅꯦ? ꯃꯥꯕꯨ ꯑꯣꯏꯔꯝꯂꯒꯅ ꯀꯝꯗꯧꯕ? ꯃꯤꯁꯛ ꯑꯗꯨ ꯍꯥꯏꯗꯣꯛ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯃꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯏꯇꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯐꯣꯡꯒꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯥꯏꯕꯤ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯤꯕꯤꯗꯨ ꯌꯥꯝ ꯍꯔꯥꯎꯅ ꯆꯤꯡꯈꯩ ꯈꯣꯏꯗ ꯂꯥꯛꯏ꯫ ꯃꯈꯨꯠ ꯑꯗꯨꯗꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔꯁꯨ ꯄꯥꯏꯔꯤ꯫ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯑꯃꯨꯛꯁꯨ ꯀꯧꯔꯤ, ꯇꯥ ꯆꯤꯡꯈꯩ, ꯇꯥ ꯆꯤꯡꯈꯩ, ꯇꯥꯂꯦꯝꯕ, ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯣ? ꯏꯅꯦ, ꯍꯣ ꯏꯅꯦ꯫ ꯅꯤꯡꯊꯤꯕꯤꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯆꯤꯡꯈꯩ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯍꯩꯃꯥ, ꯀꯩ ꯂꯩꯔꯒꯦ ꯅꯤꯡꯊꯤ? ꯇꯥ ꯆꯤꯡꯈꯩ, ꯅꯣꯏ ꯏꯅꯦ ꯂꯩꯇ꯭ꯔꯣ? ꯂꯩꯇꯦꯅꯦꯍꯦ, ꯀꯔꯤꯒꯤꯅꯣ? ꯅꯤꯡꯊꯤꯕꯤ ꯃꯈꯨꯠꯅ ꯄꯥꯏꯔꯛꯄ ꯄꯣꯠꯌꯣꯝ ꯑꯗꯨ ꯐꯠ ꯎꯠꯇꯨꯅ, ꯇꯨ, ꯅꯣꯏ ꯏꯅꯦꯅ ꯐꯗꯤꯒꯣꯝ ꯂꯧꯒꯦ ꯍꯥꯏꯔꯝꯃꯦ ꯍꯥꯏꯌꯦ꯫ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯊꯤꯜꯂꯨ ꯆꯣꯅ ꯂꯥꯛꯏꯅꯤ꯫ ꯑꯣ, ꯍꯌꯦꯡ ꯀꯩꯊꯦꯜꯗ ꯄꯨꯅꯅꯕ ꯑꯣꯏꯔꯤꯅꯤ꯫ ꯄꯤꯔꯣ, ꯀꯗꯥꯏ ꯑꯩꯉꯣꯟꯗ ꯄꯤꯔꯣ꯫ ꯅꯤꯡꯊꯤꯕꯤ ꯃꯈꯨꯠꯅ ꯄꯥꯏꯔꯛꯄ ꯐꯗꯤꯒꯣꯝ ꯃꯌꯣꯝ ꯑꯗꯨ ꯆꯤꯡꯈꯩꯗ ꯐꯠ ꯄꯤꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯨꯡꯂꯣꯝꯗꯒꯤ ꯆꯤꯡꯈꯩꯒꯤ ꯃꯅꯥꯎꯅꯨꯄꯥ ꯂꯦꯝꯕꯁꯨ ꯊꯣꯔꯛꯇꯨꯅ, ꯑꯦ, ꯅꯤꯡꯊꯤ, ꯅꯪ ꯂꯥꯛꯏꯔꯣ? ꯅꯤꯡꯊꯤꯕꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯑꯧ ꯇꯥ ꯂꯦꯝꯕ꯫ ꯆꯤꯡꯈꯩꯅ, ꯂꯦꯝꯕ, ꯅꯪꯅ ꯀꯥꯏ ꯆꯠꯀꯗꯧꯔꯕ? ꯑꯁꯥꯏꯐꯥꯎ ꯊꯣꯛꯎꯒꯦ ꯇꯧꯕꯅꯦ ꯇꯥꯆꯧ꯫ ꯅꯤꯡꯊꯤ, ꯅꯪ ꯂꯩꯍꯧꯈꯣꯀꯣ ꯑꯗꯨꯗꯤ꯫ ꯑꯧ ꯇꯥ ꯂꯦꯝꯕ꯫ ꯆꯤꯡꯈꯩꯅ, ꯅꯤꯡꯊꯤ, ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯠꯂꯣꯀꯣ꯫ ꯇꯥ ꯆꯤꯡꯈꯩꯒꯤꯁꯦ ꯇꯥꯟꯕꯩ ꯋꯥꯅꯤꯅꯦ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯕꯤ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯂꯦꯝꯕꯁꯨ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯔꯛꯏ꯫ ꯂꯦꯝꯕꯅ ꯀꯣꯟꯊꯣꯡ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯥꯏꯕꯤꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯍꯦꯛ ꯎꯔꯗꯨꯅ, ꯑꯦ, ꯂꯥꯏꯕꯤ꯫ ꯂꯥꯏꯕꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ, ꯇꯥ ꯂꯦꯝꯕ, ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯣ? ꯅꯤꯡꯊꯤ ꯉꯥꯏꯔꯤꯔꯣ? ꯍꯥ? ꯅꯤꯡꯊꯤꯕ? ꯃꯥ ꯂꯥꯛꯍꯧꯕ꯭ꯔꯣ? ꯑꯧ, ꯃꯥ ꯉꯥꯏꯔꯤꯅꯦ ꯑꯩꯒꯤꯁꯦ꯫ ꯃꯥ, ꯂꯥꯏꯕꯤ, ꯅꯪꯕꯨ ꯉꯁꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯅꯃꯥꯏꯒꯗꯨꯕꯨ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯤꯅꯦꯍꯦ꯫ ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯊꯤꯕꯤꯁꯨ ꯊꯣꯔꯛꯏ꯫ ꯃꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯦꯝꯕꯅ ꯍꯥꯏ, ꯇꯨ, ꯅꯃꯥꯟꯅꯕꯤꯁꯨ ꯊꯣꯔꯛꯑꯦ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯥꯏꯔꯝꯗꯨꯅ ꯂꯦꯝꯕ ꯆꯠꯈꯤ꯫ ꯂꯥꯏꯕꯤꯗꯤ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯅꯤꯡꯊꯤꯕꯤꯅ ꯃꯇꯥꯅ ꯂꯦꯞꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏ, ꯇꯥ꯫ ꯂꯥꯏꯕꯤ ꯈꯨꯝꯗꯦ꯫ ꯃꯍꯥꯛꯅ ꯆꯤꯡꯅꯗꯨꯅ ꯂꯩꯔꯝꯕ ꯋꯥꯐꯝ ꯑꯃꯕꯨ ꯇꯁꯦꯡꯅ ꯆꯨꯝꯂꯦ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯈꯟꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯥ ꯂꯥꯏꯕꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯅꯤꯡꯊꯤꯕꯤꯗꯤ ꯏꯉꯛ ꯉꯛꯅ ꯑꯃꯨꯛꯁꯨ ꯍꯪꯉꯤ, ꯍꯩꯃꯥ, ꯏꯇꯥ꯫ ꯅꯤꯡꯊꯤꯕꯤꯅ ꯀꯧꯔꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯂꯥꯏꯕꯤꯗꯨ ꯐꯤꯡꯅ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯤꯕꯤ ꯃꯇꯥ ꯂꯥꯏꯕꯤꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ, ꯍꯩꯃꯥ, ꯏꯇꯥ, ꯉꯥꯏꯈꯨꯋꯣ, ꯏꯇꯥ꯫ ꯃꯇꯥ ꯅꯤꯡꯊꯤꯕꯤꯅ ꯀꯧꯔꯤꯕꯗꯨ ꯂꯥꯏꯕꯤ ꯇꯥꯔꯕꯁꯨ ꯈꯨꯝꯗꯦ꯫ ꯃꯍꯥꯛ ꯈꯣꯡꯊꯥꯡ ꯑꯗꯨ ꯀꯟꯅ ꯊꯥꯡꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯅꯤꯡꯊꯤꯕꯤꯁꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯂꯥꯏꯕꯤ ꯃꯇꯥ ꯅꯤꯡꯊꯤꯕꯤꯕꯨ ꯌꯦꯛꯅꯕ ꯑꯃꯒꯨꯝꯅ ꯈꯟꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯤꯕꯤꯅꯗꯤ ꯃꯗꯨ ꯄꯨꯝꯕ
ꯈꯪꯖꯗꯕꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯏꯕꯤ ꯈꯣꯏꯗ ꯂꯥꯛꯏ꯫ ꯂꯥꯏꯕꯤ, ꯍꯣ ꯂꯥꯏꯕꯤ! ꯃꯄꯥꯜꯗꯒꯤ ꯀꯧꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯂꯥꯏꯕꯤꯅꯁꯨ ꯇꯥꯏ, ꯑꯗꯨꯕꯨ ꯃꯥ ꯈꯨꯝꯂꯛꯇꯦ꯫ ꯂꯥꯏꯕꯤꯒꯤ ꯃꯃꯥꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ ꯅꯤꯡꯊꯤ, ꯑꯩꯈꯣꯏ ꯂꯥꯏꯕꯤꯗꯤ ꯂꯩꯇꯦꯅꯦꯍꯦ꯫ ꯏꯃꯥ, ꯃꯥꯕꯨ ꯀꯥꯏ ꯆꯠꯈꯤꯒꯦ? ꯍꯥꯏ, ꯏꯃꯥꯁꯨ ꯈꯪꯍꯧꯗ꯭ꯔꯦꯅꯦ, ꯍꯌꯦꯡ ꯑꯣꯏꯅ ꯎꯅꯔꯣꯀꯣ꯫ ꯅꯤꯡꯊꯤꯕꯤ ꯋꯥ ꯃꯈꯥ ꯑꯃꯠꯇ ꯇꯥꯔꯝꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯊꯣꯔꯛꯂꯦ꯫ ꯍꯟꯗꯛ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯇꯥ ꯂꯥꯏꯕꯤꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯃꯍꯥꯛ ꯂꯥꯛꯂꯦ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯃꯈꯛꯅꯤ꯫ ꯆꯤꯡꯈꯩ ꯊꯪꯅꯕ ꯈꯨꯜꯒꯤ ꯈꯨꯟꯁꯤꯜ ꯇꯝꯅ ꯃꯍꯥꯛ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯁꯨ ꯃꯍꯥꯛ ꯆꯠꯂꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯔꯥꯞꯄ ꯆꯤꯡꯒꯤ ꯈꯨꯜ ꯑꯃꯗꯒꯤ ꯂꯥꯛꯇꯨꯅ ꯃꯅꯦꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯃꯥꯏꯉꯝꯂꯥꯁꯨ ꯂꯥꯛꯏ꯫ ꯃꯍꯥꯛꯄꯨ ꯎꯕꯗ ꯆꯤꯡꯈꯩ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯃꯥꯏꯉꯝꯂꯥꯅ ꯍꯥꯏ, ꯏꯕꯨꯡ, ꯀꯅꯥꯕꯨ ꯂꯥꯛꯄ ꯉꯥꯏꯕ꯭ꯔꯣ? ꯑꯗꯨꯕꯨꯔꯣ, ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯤ ꯑꯃꯈꯛ꯫ ꯑꯩꯕꯨꯗꯤ ꯅꯠꯇꯕ ꯃꯥꯜꯂꯤꯗ꯫ ꯃꯥꯏꯉꯝꯂꯥꯒꯤ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯆꯤꯡꯈꯩꯁꯨ ꯐꯥꯒꯤ ꯇꯧꯔꯛꯏ꯫ ꯅꯠꯇꯕ ꯖꯥꯅꯤꯗ꯫ ꯃꯥꯏꯉꯝꯂꯥꯅ ꯁꯥꯎꯕꯣꯏ ꯑꯣꯏꯅꯕꯣꯏ ꯇꯧꯗꯨꯅ, ꯑꯗꯨ ꯑꯣꯏꯔꯗꯤꯀꯣ ꯑꯩ ꯆꯠꯄꯤꯒꯦ, ꯅꯪ ꯈꯛꯇ ꯂꯩꯍꯧꯈ꯭ꯔꯣ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯆꯤꯡꯈꯩꯁꯨ ꯅꯣꯛꯇꯨꯅ, ꯐꯥꯒꯤ ꯇꯧꯕꯅꯤꯅꯦ꯫ ꯐꯥꯒꯤ ꯁꯥꯕ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯦꯀꯣ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯕꯅꯦ꯫ ꯀꯅꯥ ꯍꯥꯏꯕ? ꯑꯁꯨꯛ ꯅꯛꯅ ꯅꯅꯥꯛꯇ ꯑꯩꯅ ꯂꯦꯞꯇꯨꯅ ꯍꯥꯏꯕꯁꯤ ꯀꯅꯥ ꯑꯣꯏꯅ ꯈꯟꯕ꯭ꯔꯣ? ꯉꯥꯏꯈꯣꯅꯦ, ꯅꯪꯒꯤꯁꯤꯕꯨ ꯁꯥꯎꯔꯤꯔꯣ? ꯁꯥꯎꯗꯦ꯫ ꯃꯥꯏꯉꯝꯂꯥ, ꯀꯔꯤ ꯍꯥꯏꯒꯦꯔꯥ? ꯏꯕꯥꯅꯤ ꯂꯨꯍꯣꯡꯉꯁꯤ꯫ ꯅꯈꯣꯏꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯒꯗ꯭ꯔꯅꯦ? ꯀꯩꯗꯧꯕꯩ ꯂꯧꯁꯤꯜꯂꯣꯏꯗꯣꯏꯅꯣ? ꯑꯗꯣ ꯏꯕꯨꯡ, ꯑꯩꯒꯤ ꯏꯕꯨꯡ ꯁꯥꯊꯤꯕꯗꯣ, ꯃꯥꯅꯗꯤ ꯀꯔꯤꯁꯨ ꯑꯩꯕꯨ ꯂꯨꯍꯣꯡꯕꯤꯌꯨ ꯍꯥꯏꯕ ꯌꯥꯔꯣꯏꯗ꯫ ꯑꯗꯨꯗꯤ ꯏꯕꯥꯅꯤꯅ ꯅꯨꯡꯁꯤꯅꯔꯤꯁꯦ ꯑꯔꯦꯝꯕꯗ ꯇꯥꯍꯜꯂꯗꯣꯏꯔꯣ? ꯃꯗꯨꯁꯨ ꯌꯥꯗꯦ꯫ ꯑꯩꯒꯤ ꯏꯕꯨꯡꯅ ꯌꯥꯗ꯭ꯔꯕꯁꯨꯀꯣ ꯑꯩꯗꯤ ꯅꯪꯒꯤꯗꯃꯛ ꯂꯦꯞꯀꯅꯤ꯫ ꯑꯗꯣ ꯏꯕꯨꯡ, ꯉꯁꯤꯒꯤꯗꯤ ꯊꯦꯡꯉꯦ, ꯑꯩ ꯆꯪꯈ꯭ꯔꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯅꯦꯒꯤ ꯅꯨꯄꯥꯅꯀꯣ ꯍꯣꯔꯦꯟ ꯑꯩꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯑꯩ ꯈꯨꯝꯐꯝ ꯂꯩꯇꯦ꯫ ꯍꯪꯉꯛꯑꯒꯅ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯁꯒꯦꯟꯕ ꯄꯥꯈꯪ ꯆꯤꯡꯈꯩꯒ ꯎꯅꯔꯨꯏ, ꯑꯊꯨꯕꯗ ꯂꯨꯍꯣꯡꯕꯤꯔꯣ ꯀꯣ ꯍꯦꯛ ꯈꯨꯝꯗꯣꯛꯀꯗꯧꯔꯒꯦ꯫ ꯏꯀꯥꯏ ꯈꯪꯗꯕ, ꯅꯪ ꯅꯊꯟꯇ ꯋꯥ ꯉꯥꯡꯍꯧꯈ꯭ꯔꯣ, ꯑꯩ ꯆꯠꯄꯤꯒꯦꯀꯣ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯥꯏꯔꯝꯗꯨꯅ ꯃꯥꯏꯉꯝꯂꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯆꯤꯡꯈꯩꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ꯫ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯅꯤꯡꯊꯤꯕꯤꯒ ꯊꯦꯡꯅꯩ꯫ ꯆꯤꯡꯈꯩꯕꯨ ꯎꯕꯗ ꯅꯤꯡꯊꯤꯕꯤꯗꯤ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯇꯥ ꯆꯤꯡꯈꯩ, ꯅꯤꯡꯊꯤꯕꯤ, ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯍꯥꯏꯔꯣ? ꯍꯣꯏ ꯇꯥ ꯆꯤꯡꯈꯩ꯫ ꯇꯥ ꯆꯤꯡꯈꯩꯗꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯏꯃꯥꯟꯅꯕ ꯑꯃ ꯎꯅꯔꯨꯕꯅꯦ꯫ ꯑꯗꯣ ꯇꯥ ꯆꯤꯡꯈꯩ, ꯀꯩꯅꯣ ꯍꯥꯏꯌꯨꯅꯦ? ꯑꯗꯨꯕꯨꯔꯣ? ꯑꯁ, ꯀꯣꯟꯅ ꯍꯥꯏꯔꯒꯦꯗ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯒꯤ ꯀꯥꯔꯟꯁꯤꯗꯤꯕ꯫ ꯋꯥꯍꯩ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩꯗꯤ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯤꯕꯤ ꯃꯆꯤꯜ ꯑꯗꯨ ꯄꯩꯊꯣꯛꯇꯨꯅ ꯃꯊꯟꯇ ꯁꯣꯟꯖꯩ꯫ ꯊꯃꯣꯏꯒ ꯑꯝꯇ ꯄꯥꯟꯗꯕ ꯖꯥꯠꯂ ꯈꯪꯗꯦꯃꯤ꯫ ꯃꯐꯝꯗ ꯑꯩꯅ ꯎꯠꯂꯤꯕ ꯏꯪꯒꯤꯠꯁꯦ ꯐꯅꯗꯤ ꯌꯥꯝꯂꯕꯅꯤ, ꯁꯨꯡꯈꯪ ꯍꯦꯛ ꯈꯪꯕꯤꯗꯦ ꯍꯥꯏꯋꯥꯅꯤ꯫ ꯅꯤꯡꯊꯤꯕꯤꯅ ꯆꯤꯡꯈꯩꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯕꯒꯨꯝ ꯃꯥꯏꯉꯝꯂꯥꯒ ꯆꯤꯡꯈꯩꯒꯒꯤ ꯃꯔꯤꯁꯨ ꯑꯁꯨꯝ ꯆꯦꯠꯁꯤꯜꯂꯛꯏ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯈꯛꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯤꯡꯈꯩ ꯑꯗꯨ ꯍꯟꯖꯤꯜꯂꯛꯇꯦ꯫ ꯆꯤꯡꯈꯩꯒꯤ ꯃꯃꯥꯅ ꯂꯦꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏ, ꯅꯌꯥꯝꯕꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦꯅꯦ ꯑꯇꯣꯝꯕ? ꯑꯩꯁꯨ ꯈꯪꯗꯦꯗ ꯏꯃꯥ, ꯑꯩꯉꯣꯟꯗꯁꯨ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦ꯫ ꯅꯠꯇꯦ, ꯃꯥꯕꯨ ꯑꯉꯥꯡ ꯃꯆꯥꯔꯥ ꯍꯥꯏꯕꯅꯤ꯫ ꯋꯥꯈꯜ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯗꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯃꯥ, ꯃꯥꯏ ꯍꯟꯖꯔꯛꯀꯅꯤꯕ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯄꯥꯜꯗꯒꯤ ꯆꯤꯡꯈꯩꯅ, ꯑꯇꯣꯝꯕ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯑꯇꯣꯝꯕ! ꯅꯌꯥꯝꯕꯔꯥ? ꯃꯥꯅꯤ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯅ ꯊꯣꯡ ꯑꯗꯨ ꯐꯠ ꯍꯥꯡꯇꯣꯛꯏ꯫ ꯇꯥꯆꯧ, ꯀꯩꯒꯤꯅꯣ ꯌꯥꯝ ꯊꯦꯡꯉꯩꯗꯤ? ꯌꯥꯗꯗꯣꯏꯅꯤꯅꯦ ꯏꯃꯥꯗꯤ꯫ ꯂꯦꯝꯕ ꯃꯌꯥꯝꯕꯒꯤ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯗ ꯃꯉꯛꯇꯨ ꯅꯣꯝꯃꯤ꯫ ꯑꯣ, ꯑꯩ ꯋꯥꯈꯜ ꯇꯥꯖꯔꯦ ꯇꯥꯆꯧ꯫ ꯏꯃꯥ! ꯍꯣ ꯏꯃꯥ! ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯔꯛꯎꯅꯦ꯫ ꯍꯥꯏ, ꯀꯔꯤ ꯑꯃꯨꯛ ꯇꯧꯅꯔꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩꯒꯤ ꯃꯃꯥꯁꯨ ꯃꯄꯥꯜꯗ ꯊꯣꯔꯛꯏ꯫ ꯃꯥꯁꯨ ꯎꯔꯦ ꯃꯆꯥꯒꯤ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨ꯫
ꯆꯤꯡꯈꯩꯒꯤ ꯃꯃꯥ ꯍꯔꯥꯎꯅ ꯃꯥꯏꯉꯝꯂꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯍꯩꯃꯥ, ꯕꯦꯝꯃ, ꯅꯈꯣꯏꯒꯤꯁꯤꯕꯨ ꯅꯁꯥ ꯅꯁꯥ ꯌꯥꯅꯗꯨꯅ ꯂꯥꯛꯂꯤꯕꯔꯣ? ꯃꯥꯏꯉꯝꯂꯥ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯑꯗꯨꯕꯨ ꯁꯣꯛꯅ ꯈꯨꯔꯨꯝꯗꯨꯅ, ꯏꯃꯥ, ꯑꯩ ꯏꯁꯥꯅ ꯌꯥꯅ ꯂꯥꯛꯄꯅꯤ, ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯌꯨꯀꯣ ꯏꯃꯥ꯫ ꯆꯤꯡꯈꯩꯒꯤ ꯃꯃꯥꯅ ꯃꯥꯏꯉꯝꯂꯥꯕꯨ ꯅꯨꯡꯁꯤꯅ ꯍꯧꯒꯠꯄꯤꯗꯨꯅ, ꯍꯧꯒꯠꯂꯨ ꯍꯧꯒꯠꯂꯨ, ꯀꯔꯤꯒꯤ ꯏꯃꯥꯅ ꯅꯪꯕꯨ ꯂꯧꯁꯤꯜꯂꯣꯏꯗꯧꯔꯤꯕꯅꯣ? ꯏꯃꯥ, ꯑꯩꯒꯤ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯇꯣꯏꯅ ꯍꯥꯏꯌꯦ, ꯆꯤꯡꯃꯤ ꯅꯤꯡꯉꯣꯜ ꯑꯩꯈꯣꯏꯗꯤ ꯇꯝꯄꯥꯛꯀꯤ ꯃꯤꯅ ꯀꯔꯤꯁꯨ ꯃꯆꯥ ꯃꯃꯧ ꯑꯣꯏꯅꯤꯡꯂꯣꯏ ꯍꯥꯏꯅ꯫ ꯑꯩꯕꯨꯁꯨ ꯇꯝꯄꯥꯛꯂꯝꯒꯤ ꯃꯤꯒ ꯃꯔꯤ ꯊꯝꯒꯅꯨ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯍꯟꯕꯤꯌꯨꯀꯣ ꯏꯃꯥ꯫ ꯑꯣꯏꯍꯟꯒꯅꯤ, ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ, ꯏꯃꯧꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ, ꯏꯃꯥꯅꯅꯦ ꯌꯨꯝꯕꯨꯔꯦꯝꯕꯤ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯇꯝꯅ ꯄꯨꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯅ ꯆꯤꯡꯈꯩꯅ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜ ꯑꯃꯕꯨ ꯄꯨꯔꯛꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯂꯩꯀꯥꯏ ꯑꯗꯨꯃ ꯋꯥꯔꯤꯅꯩ꯫ ꯄꯥꯎ ꯑꯁꯤꯕꯨ ꯅꯤꯡꯊꯤꯕꯤꯒꯤ ꯅꯥꯀꯣꯡ ꯌꯧꯔꯛꯂꯦ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯦꯛ ꯇꯥꯔꯨꯕꯗ ꯅꯤꯡꯊꯤꯕꯤ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯗꯤ ꯃꯆꯦꯠ ꯂꯤꯁꯤꯡ ꯊꯣꯛꯅ ꯀꯥꯏꯔꯦ꯫ ꯁꯥꯐꯨ ꯀꯜꯂꯕ ꯏꯆꯦꯜꯒꯤ ꯏꯔꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯆꯩꯅꯥ ꯄꯤꯔꯕ ꯇꯣꯔꯕꯥꯟ ꯑꯃꯒꯨꯝꯅ ꯈꯪꯍꯧꯗꯅ ꯅꯤꯡꯈꯥꯏꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯪꯂꯥꯟ ꯑꯗꯨ꯫ ꯅꯤꯡꯊꯤꯕꯤ ꯃꯥꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯁꯤꯟꯊꯔꯛꯄ ꯄꯤꯔꯥꯡꯅ ꯏꯉꯥ ꯏꯉꯦꯟꯒꯤ ꯅꯣꯡꯖꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕꯒꯨꯝꯅ ꯊꯣꯛꯂꯦ꯫ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯅ ꯄꯦꯟꯅ ꯀꯞꯆꯩ꯫ ꯇꯥ ꯆꯤꯡꯈꯩ, ꯅꯪꯗꯤ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦ꯫ ꯅꯪꯇꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯂꯥꯏꯅꯤꯡ ꯑꯣꯏꯖꯔꯤꯕꯤ ꯑꯩꯕꯨꯅ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜ ꯃꯍꯥꯛꯄꯨꯅ ꯀꯔꯤꯒꯤ ꯅꯨꯡꯁꯤꯕꯤꯔꯤꯕ? ꯑꯁꯨꯛ ꯀꯨꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯛꯄꯁꯦ ꯉꯁꯤꯗꯤ ꯑꯔꯦꯝꯕꯗ ꯇꯥꯔꯦ꯫ ꯅꯤꯡꯊꯤꯕꯤ ꯀꯅꯥꯅꯁꯨ ꯇꯥꯕꯤꯔꯔꯣꯏ ꯈꯪꯂꯕ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯃꯄꯥꯎ ꯑꯗꯨꯕꯨ ꯇꯦꯡꯊꯥꯖꯕ ꯂꯦꯞꯇꯦ꯫ ꯊꯃꯣꯏ ꯑꯁꯤꯅ ꯑꯁꯨꯛ ꯅꯨꯡꯁꯤꯖꯕ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯆꯤꯟꯕꯥꯜꯒꯤ ꯂꯥꯏꯌꯦꯡ ꯑꯅꯤ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯐꯣꯠꯆꯤꯟꯕꯤꯔꯤꯕꯅꯣ ꯇꯥ ꯆꯤꯡꯈꯩ? ꯅꯪꯇꯕꯨ ꯁꯣꯟꯖꯕ ꯊꯃꯣꯏ ꯑꯁꯤꯕꯨ ꯅꯣꯟꯊꯣꯛꯇꯕꯤ ꯑꯣꯏꯍꯜꯂꯝꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯁꯨꯝꯅ ꯅꯤꯡꯊꯤꯕꯤ ꯀꯞꯄ ꯌꯥꯕ ꯀꯞꯆꯩ꯫ ꯆꯤꯡꯈꯩꯒ ꯃꯥꯏꯉꯝꯂꯥꯒꯁꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯨꯍꯣꯡꯂꯦ꯫ ꯅꯤꯡꯊꯤꯕꯤꯗꯤ ꯃꯄꯥꯜ ꯀꯌꯥ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯉꯟꯕ ꯑꯌꯨꯛ ꯑꯃꯅꯤ꯫ ꯃꯥꯏꯉꯝꯂꯥ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯧ ꯄꯨꯝꯕ ꯃꯍꯥꯛ ꯅꯤꯡꯊꯤꯅ ꯇꯧꯖꯩ꯫ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯥꯖꯕꯤ ꯃꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯥꯏꯉꯝꯂꯥ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏ, ꯏꯃꯥ, ꯍꯩꯃꯥ, ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ ꯏꯕꯦꯝꯃ? ꯏꯃꯥ, ꯃꯅꯤꯡꯗ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯕ ꯂꯣꯏꯔꯦ, ꯏꯁꯥ ꯁꯦꯡꯗꯣꯛꯅꯕ ꯇꯧꯕꯤꯔꯣ꯫ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯒꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯊꯨꯅ ꯂꯥꯛꯈ꯭ꯔꯣꯀꯣ ꯏꯃꯥ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯥꯏꯔꯝꯗꯨꯅ ꯃꯥꯏꯉꯝꯂꯥꯗꯣ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ꯫ ꯏꯕꯨꯡ, ꯆꯤꯡꯈꯩ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯃꯥꯏꯉꯝꯂꯥꯗ ꯌꯦꯡꯗꯨꯅ, ꯅꯄꯨꯔꯣꯏꯕꯗꯕꯨ ꯏꯕꯨꯡ ꯍꯥꯏꯅ ꯀꯧꯅꯕ꯭ꯔꯣ? ꯃꯁꯤꯗꯤꯀꯣ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯑꯗꯨꯝ ꯀꯧꯕꯅꯤ, ꯅꯍꯥꯟꯋꯥꯏꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦꯅ꯫ ꯅꯍꯥꯟꯋꯥꯏꯅ ꯅꯍꯥꯟꯋꯥꯏ ꯑꯣꯏꯔꯕꯁꯨꯀꯣ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯌꯥꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯍꯥꯏꯅ ꯑꯃꯨꯛ ꯀꯧꯒꯗ꯭ꯔꯥ? ꯈꯪꯗꯦ, ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗ ꯀꯧꯕ ꯌꯥꯕ ꯃꯤꯡꯒꯧ ꯑꯃ꯫ ꯃꯥꯏꯉꯝꯂꯥ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ, ꯑꯗꯨꯒ ꯍꯥꯏ, ꯂꯦꯝꯕꯅ ꯀꯧꯕꯗꯨ ꯀꯧꯒꯦ, ꯑꯗꯨ ꯌꯥꯕ꯭ꯔꯥ ꯏꯕꯨꯡ? ꯌꯥꯗꯦ? ꯑꯗꯨꯗꯤ ꯀꯔꯝ ꯍꯥꯏꯅ ꯀꯧꯒꯗ꯭ꯔꯥ? ꯑꯩ ꯏꯃꯥꯗ ꯍꯪꯒꯦ꯫ ꯆꯤꯡꯈꯩ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯅꯪꯕꯨ ꯍꯪꯕ ꯉꯝꯒꯗ꯭ꯔꯅꯦ? ꯀꯔꯤꯒꯤ ꯉꯝꯗꯅꯤ? ꯑꯩ ꯏꯃꯥꯗ ꯍꯪꯒꯦ꯫ ꯀꯌꯥꯅ ꯍꯪꯗꯣꯏꯕ ꯏꯃꯥꯗ? ꯑꯗꯨꯕꯨꯔꯣ ꯏꯃꯥ, ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯀꯔꯤ ꯍꯥꯏꯅ ꯀꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯤꯒꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯅꯦꯝ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯕꯦꯝꯃ! ꯇꯥꯔꯦ ꯏꯃꯥ, ꯑꯩ ꯂꯥꯛꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯉꯝꯂꯥ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯩꯕꯨ ꯀꯧꯕꯤꯕ꯭ꯔꯥ? ꯀꯔꯤ ꯍꯥꯏꯕ꯭ꯔꯥ? ꯁꯤꯗ ꯐꯝꯃꯨ ꯂꯥꯎꯅꯤ ꯅꯪꯕꯣ꯫ ꯃꯥꯏꯉꯝꯂꯥ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯩ꯫ ꯏꯃꯥ, ꯀꯔꯤ ꯍꯥꯏꯕꯤꯒꯦꯔꯥ? ꯌꯦꯡꯉꯣꯏ, ꯍꯌꯦꯡ ꯑꯁꯤ ꯏꯅꯦꯝꯒ ꯊꯕꯛ ꯑꯃꯇꯪ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯏꯃꯧꯕꯨ ꯄꯨꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯂꯦꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯃꯅꯦꯝꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯥꯏꯉꯝꯂꯥ ꯃꯊꯃꯣꯏ ꯑꯗꯨ ꯄꯦꯟꯖꯩ꯫ ꯏꯃꯥ, ꯅꯃꯧꯗꯤ ꯑꯋꯥꯡꯕ ꯆꯤꯡꯒꯤ ꯆꯤꯡꯗꯣꯜꯗ ꯆꯥꯎꯔꯛꯄꯤꯅꯤ꯫ ꯑꯄꯣꯛꯄꯤ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯁꯨ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯦ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯖꯔꯤ꯫
ꯆꯤꯡꯃꯤ ꯅꯤꯡꯉꯣꯜ ꯑꯣꯏꯅ ꯄꯣꯛꯆꯔꯕꯁꯨ ꯑꯩꯒꯤ ꯃꯣꯡꯐꯝꯗꯤ ꯇꯝꯄꯥꯛꯇ ꯑꯣꯏꯍꯟꯕꯤꯌꯨꯀꯣ ꯏꯃꯥ. ꯏꯃꯧ ꯏꯕꯦꯝꯃ, ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯏꯃꯧ ꯈꯛꯇ ꯅꯠꯇꯦ, ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜꯅꯦ. ꯏꯃꯧꯅ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ? ꯃꯥꯏꯉꯝꯂꯥꯒ ꯃꯅꯦꯝꯒꯗꯨ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯩ. ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯥꯏꯉꯝꯂꯥꯅ ꯑꯁꯨꯝꯅ ꯍꯪꯉꯤ. ꯏꯃꯥ, ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ. ꯍꯪꯉꯣ ꯍꯪꯉꯣ, ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯃꯧꯅ ꯍꯪꯅꯤꯡꯂꯤꯕꯗꯨꯕꯣ? ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤ ꯍꯥꯏꯅ ꯀꯧꯒꯗ꯭ꯔꯣ ꯏꯃꯥ? ꯃꯃꯧꯒꯤ ꯋꯥꯍꯪ ꯑꯁꯤꯗ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯇꯤ ꯃꯣꯃꯣꯟ ꯇꯧꯖꯩ. ꯍꯥꯏꯌꯨ ꯏꯃꯥ, ꯀꯔꯤ ꯀꯧꯒꯗ꯭ꯔꯥ? ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯈꯣꯏ ꯑꯆꯧꯕꯗ ꯀꯧꯅꯅꯕ ꯃꯤꯡꯒꯧꯔꯅꯦ. ꯃꯥꯅꯦ ꯏꯃꯥ. ꯑꯩꯅ ꯃꯥꯕꯨ ꯀꯔꯤ ꯍꯥꯏꯅ ꯀꯧꯒꯗꯕ꯭ꯔꯥ? ꯌꯦꯡꯉꯣꯏ, ꯂꯦꯝꯕꯅ ꯃꯌꯥꯝꯕꯗ ꯇꯥꯆꯧ ꯍꯥꯏꯅ ꯀꯧꯔꯕꯅꯤꯅ ꯅꯪꯅꯁꯨ ꯑꯆꯧꯕꯗ ꯃꯈꯣꯏ ꯇꯥꯆꯧ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯔꯒ ꯂꯣꯏꯔꯦꯗ. ꯃꯥꯏꯉꯝꯂꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟꯗꯒꯤ ꯀꯧꯒꯦꯀꯣ ꯏꯃꯥ. ꯑꯁꯨꯝ ꯇꯧꯅ ꯃꯥꯏꯉꯝꯂꯥꯗꯨ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯒꯠꯂꯤ. ꯊꯣꯡꯂꯤꯕ ꯆꯥꯛ ꯑꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯅꯤꯡꯊꯤꯖꯅ ꯊꯤꯗꯣꯛꯂꯤ. ꯂꯦꯝꯕꯗꯤ ꯂꯩꯇꯦ. ꯃꯅꯦꯝꯗꯤ ꯆꯥꯛꯈꯨꯝꯗ ꯐꯝꯂꯤ. ꯃꯃꯧꯅ ꯆꯥꯛ ꯂꯣꯏꯁꯤꯜꯂꯤꯕ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ, ꯕꯦꯝꯃ, ꯆꯠꯂꯣ ꯆꯠꯂꯣ, ꯑꯆꯧꯕꯗꯣ ꯀꯧꯕꯤꯔꯨꯔꯣ. ꯍꯣꯏ ꯏꯃꯥ. ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯥꯏꯔꯝꯗꯨꯅ ꯃꯥꯏꯉꯝꯂꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯝꯃꯤ. ꯆꯤꯡꯈꯩꯒꯤ ꯃꯅꯥꯛ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯥꯏꯉꯝꯂꯥꯅ ꯇꯞꯅ ꯀꯧꯏ. ꯃꯈꯣꯏ ꯇꯥꯆꯧ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛ ꯆꯥꯊꯣꯛꯄꯤꯔꯣ. ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯆꯤꯡꯈꯩ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯀꯥ ꯂꯥꯝꯖꯩ. ꯃꯥꯏꯉꯝꯂꯥ, ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤ ꯍꯥꯏꯕꯅꯣ? ꯃꯈꯣꯏ ꯇꯥꯆꯧ ꯍꯥꯏꯕꯅꯦ, ꯌꯥꯗꯕ꯭ꯔꯥ? ꯑꯝꯇꯪꯒ ꯀꯧꯔꯧꯅꯦ. ꯃꯈꯣꯏ ꯇꯥꯆꯧ. ꯍꯥꯎ, ꯃꯈꯣꯏ ꯃꯇꯩꯃ. ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ. ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏꯉꯝꯂꯥ ꯑꯃꯗꯤ ꯆꯤꯡꯈꯩꯒꯤ ꯃꯆꯥꯅꯨꯄꯥ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯇꯥꯏꯕꯪ ꯑꯁꯤꯗ ꯐꯥꯎꯔꯔꯤ. ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯆꯤꯡꯈꯩꯅ ꯍꯥꯏ. ꯃꯥꯏꯉꯝꯂꯥ, ꯅꯪ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯁꯤ ꯅꯨꯡꯁꯤꯀꯣ? ꯅꯨꯡꯁꯤ. ꯏꯆꯥꯁꯦ ꯀꯔꯤ ꯃꯃꯤꯡ ꯊꯣꯟꯁꯤꯒꯦ? ꯃꯈꯣꯏ ꯇꯥꯆꯧꯒꯤ ꯅꯨꯡꯁꯤꯕꯅ ꯌꯣꯝꯁꯤꯟꯗꯨꯅ ꯑꯩꯕꯨꯁꯨ ꯊꯝꯕꯤꯔꯤ. ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯁꯤꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅꯀꯣ, ꯅꯨꯡꯁꯤꯕ ꯏꯆꯥ ꯑꯃꯁꯨ ꯐꯪꯖꯔꯤ. ꯏꯆꯥ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯕꯨ ꯅꯨꯡꯁꯤꯊꯣꯏꯕ ꯍꯥꯏꯅ ꯃꯃꯥ ꯑꯩꯅ ꯀꯧꯅꯤꯡꯉꯤ. ꯅꯨꯡꯁꯤꯊꯣꯏꯕ ꯍꯥꯏꯕ? ꯅꯨꯡꯁꯤꯊꯣꯏꯕ, ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯤꯠꯀꯤ ꯃꯅꯤ. ꯏꯆꯥ ꯅꯨꯡꯁꯤꯊꯣꯏꯕ. ꯃꯥꯏꯉꯝꯂꯥ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧꯗ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜꯗ ꯂꯩꯍꯧꯔꯤꯕ ꯃꯄꯥꯝ ꯂꯝꯗꯝꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ. ꯉꯁꯤꯁꯨ ꯃꯥꯏꯉꯝꯂꯥ ꯃꯆꯥꯅꯨꯄꯥ ꯅꯨꯡꯁꯤꯊꯣꯏꯕꯕꯨ ꯄꯝꯗꯨꯅ ꯊꯣꯔꯛꯏ. ꯃꯍꯥꯛꯅ ꯃꯄꯥꯜ ꯑꯗꯨꯗ ꯍꯦꯛ ꯊꯣꯔꯛꯄꯒ ꯁꯨꯃꯥꯡꯗ ꯂꯦꯞꯂꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ. ꯃꯆꯤꯟ ꯑꯗꯨꯗꯒꯤ ꯈꯪꯍꯥꯏ ꯍꯥꯏꯗꯣꯛꯈꯤ. ꯏꯕꯨꯡ. ꯃꯥꯏꯉꯝꯂꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯖꯕ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯁꯥꯊꯤꯕ ꯃꯍꯥꯛ ꯑꯗꯨꯅꯤ ꯂꯥꯛꯂꯝꯂꯤꯕꯗꯣ. ꯃꯥꯏꯉꯝꯂꯥ. ꯃꯥꯏꯉꯝꯂꯥ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯆꯩ. ꯏꯕꯨꯡ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯄ꯭ꯔꯥ? ꯃꯥꯏꯉꯝꯂꯥꯒꯤ ꯃꯕꯨꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ, ꯃꯥꯏꯉꯝꯂꯥ, ꯏꯅꯦꯒꯤ ꯌꯨꯝꯗ ꯅꯪ ꯂꯩꯔꯝꯗꯦꯅꯦ. ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯄꯅꯦ. ꯏꯕꯨꯡ, ꯑꯩ ꯂꯨꯍꯣꯡꯂꯦ. ꯑꯩꯒꯤ ꯏꯆꯥ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯐꯪꯂꯦ. ꯏꯅꯦꯒ ꯅꯪꯒꯅ ꯇꯧꯕꯁꯦ ꯀꯔꯤꯔꯥ ꯃꯥꯏꯉꯝꯂꯥ? ꯏꯅꯦꯅꯁꯨ ꯀꯣ ꯑꯩꯈꯣꯏꯗ ꯑꯁꯨꯛ ꯀꯨꯏꯅ ꯋꯥ ꯂꯣꯠꯄꯅꯦ. ꯃꯐꯝ ꯑꯁꯤꯗ ꯏꯅꯦꯒꯤ ꯃꯅꯦꯝꯄꯣꯛꯅ ꯏꯅꯦꯕꯨ ꯀꯌꯥꯝ ꯊꯤꯅ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯃꯥꯏꯉꯝꯂꯥ ꯀꯞꯆꯩ. ꯃꯤ ꯑꯃꯅ ꯐꯠꯇ꯭ꯔꯒ ꯈꯨꯗꯤꯡꯃꯛꯄꯨ ꯂꯥꯟꯅ ꯎꯕꯗꯤ ꯂꯥꯟꯒꯅꯤꯌꯦ. ꯑꯩꯒꯤ ꯏꯅꯦꯝꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯕꯅꯦ. ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯄꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ. ꯃꯥꯏꯉꯝꯂꯥ. ꯏꯕꯨꯡ, ꯅꯪ ꯁꯥꯎꯒꯅꯨ. ꯅꯪ ꯍꯟꯈ꯭ꯔꯣ. ꯑꯩꯒꯤ ꯑꯄꯥꯗꯀꯣ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯃꯥꯏꯉꯝꯂꯥꯅ ꯂꯥꯞꯅ ꯈꯨꯔꯨꯝꯍꯧꯏ ꯍꯥꯏꯅ ꯇꯝꯕꯤꯈ꯭ꯔꯣ. ꯑꯩ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯁꯤꯕ ꯏꯆꯥꯒ ꯂꯩꯍꯧꯕꯤꯒꯦ. ꯀꯅꯥꯒꯤ ꯃꯆꯥ? ꯑꯩꯒꯤ ꯏꯆꯜ ꯃꯥꯏꯉꯝꯂꯥꯗꯤ ꯂꯩꯁꯥꯕꯤꯅꯦ. ꯅꯪꯕꯨ ꯄꯨꯗꯅ ꯑꯩꯗꯤ ꯍꯜꯂꯣꯏꯅꯦ. ꯃꯥꯏꯉꯝꯂꯥ ꯍꯦꯟꯅ ꯍꯦꯟꯅ ꯀꯞꯆꯩ. ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯕ꯭ꯔꯣ? ꯑꯩꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯈ꯭ꯔꯕꯅꯦ ꯏꯕꯨꯡ. ꯃꯥꯏꯉꯝꯂꯥꯒꯤ ꯃꯕꯨꯡ ꯑꯗꯨ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯛꯏ. ꯃꯥꯏꯉꯝꯂꯥ. ꯏꯕꯨꯡ, ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯒꯅꯨ. ꯃꯐꯝ ꯑꯁꯦ ꯑꯍꯜ ꯄꯥꯟꯕꯅꯤ. ꯏꯅꯦꯝꯅ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯟꯒꯅꯤ? ꯑꯩꯅ ꯁꯨꯝ ꯐꯖꯅ ꯍꯥꯏꯕꯁꯤꯗ ꯅꯪ ꯌꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯅꯝꯗꯨꯅ ꯄꯨꯒꯅꯤ. ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯏꯕꯨꯡ. ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯔꯤꯁꯨ ꯆꯠꯄ ꯉꯝꯂꯣꯏꯌꯦ. ꯃꯥꯏꯉꯝꯂꯥꯒꯤ ꯃꯕꯨꯡ ꯑꯗꯨ ꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯂꯤ.
Maingamlana pamliba angang adubu tap mulli. Maingamlana pakhatna. Ibong, angang do bibiyo ibong. Imagi thoiba. Adum na tawganu ibong. Maingamlagi mabungna pikliba nungsi thoiba bo sumang aduda fat thame. Angang adu suwawa kape. Maingamla machanupa pisak adugi manak tamna chensinjay. Adubu mahaki mabungna khudang adu tap phaki. Thado, aibu thado ibong. Aigi cha thoiba se kape. Mabu mabu pithak bige. Aibu thado ibong. Aigi jaldi leisabine. Leisabine bo macha leba hongna bro. Aide leisabine te. Aide ja leire. Aibu thado piyo ibong. Maingamlana kaptuna hairibadu tabidana khudang adubu paiduna chingba hawi. Maingamla khonjel adu hongna lawraklami. Adubu yumdong puk oibana kanana sa tabide. Thado piyo ibong. Aibu thabiramo. Ima, aibu kanbiyo ima. Makoi da chau. Lemba. Nakoi amada leidaba se karigira. Nakoi lao. Se ibong. Se aibu thado. Aigi icha nungsibana. Aibu buguna aina kapase tabiyo. Aigi icha bo mabu pithak bige ibong. Se aibu thado. Maingamlana fana kapjarabaso mahakpu kanbinaba kanasu laitabana. Mabungna mahakpu mapam lamdam chingdol adu tamna pukre. Somdana chingkhaigi mamana yumda halakpada pikliba mahaki masunupana somanga duda kaptuna lairibadu ure. Mahak pakhatna chensili aduga masu adubu pamkhali. Isu thoiba karino tawramliba sidi. Maingamla ima oibema. Manemna thiba yaba theirabaso maingamla thiba phangdre. Numit taraba phawbada mahak adumak halaktre. Phana thengle. Chingkhai lemba machin manauna. Patanga pharuraga halakpada mamana yumda halakpada oiramliba matau adubu macha anida tamduna kapjai. Pawa sibu tarubada chingkhai magi thamoidi nongthang mahakna khanghaudana khangku kulakpagumle. Lembana ima yumsida kana laambage. Imadi karisu khanghaudre ne tonba. Adudi ai thangnaba khulda itaima hoigi mane hoida hojik chatluge. Lemba thangnaba khul tamna chatkre. Maingamlagi manegi sumanga duda leptuna. Ine mane du thoraktuna. Ibungo kanano. Ine ai maingamlagi manau nupani. Lemba machil manauna yumda halakpada oiramliba phibam adubu tamduna kaple. Maingamlagi mane adusu kaptuna. Ine nasu phana khambado yadadan. Mabungna mabu puduna chatkre. Lemba lawai samdu chap yungi. Ha, kaida. Aigi imau nupiga. Aigagi ipam lamda. Awangba chingi chingdolda. Itaima ba. Ine nadi phana khambani. Ine budilana khanganu koibungo. Lemba masado imang mangna halakle. Wapampomba mayambada tamduna khanghalle. Chingkhaina. Phari. Lemba. Ai hayang mukchatuna. Natai mabulawruragi. Mathangi numit aduda chingkhai maingamlagi mapam lamdam adubu tamna laklami. Mahakna mafam adu hek yaubaga maingamlagi mabunga hana thengnarami. Nang kanara? Ai chingkhai ni. Chingkhai habidi kanara? Mafam asida nang kari tawba lakbra? Ai maingamlagi nupani. Mabu lawbu laklibani. Maingamlagi mabung du sauna chingkhai da khut thaba haurai. Thauna phaba sarabadi adu khangbra? Ai maingamla gaunagi. Nachin aduda aigi chalgi mingpan ganune. Chingkhai ikheng marak aduda khonjel hauna. Maingamla ai nang bulo bulai nang thoro maingamla. Masi ase haiduna chingkhai gi mamaya aduda hanjin khongpak na nesili. Mapuroi bana kaukiba khonjel adubu taraduna maingamla su chen thorakle. Makhoi da chau. Oiramliba mataw aduda maingamla kaptuna mabungbu chingthoi. Ibong, mabu phubigano ibong. Chingkhai do yam wana. Maingamla, makhoi da chau. Nupa amana maingamlagi makhutpu paiduna chingthoi. Aibu thado, adumna, aibu karigi phabro, aibu thado. Chingkhai mamit aduna I kaba makhai yengduna. He, mabu thado. Mayam changduna chingkhai bu phuba yaba phubire. Maingamla una kapchaba natana upai leizade.
Maingamlagi mabungna Maingamlabu yengduna Maingamla Nangi nupa asi hatokiba yabra Ibong karige adamna haibro adamna tawbigano ibong Adudi hayo mahakpu hingna thakiba Nangna mafam asida lehawgadabane Masida yadrabadi aina mabu hatkani Maingamla khanba yaba khallaba matungda Ibongna haiba wado yakrage mabu kanbiyo ibongna haiba yinge Nupasing aduna Chingkhaibu phuribado lepi Maril khaba nupa nang chakro ko Chingkhai mahaki nungsibi Maingamlabu yengduna Maingamla lao chalase Ichado ngarang digi ningai to bulep chi Maingamla khanpham khangda pena kapthoi Maingamla lao yumda lase Maingamla gi mabung ado khonjel kalapna Maingamla nang nachin padabra Maingamla mapuribada chakna yengjaduna Makhoi da chau nang chatpi khro Maingamla gi pakhom asida Chingkhai angakpa phawi Maingamla kainu nang haidubo nang ija thoibu nungsidrabo nungsidre ai kanabu su nungsidre nakhoi gi tampak lamda ai amuk khongdabu su pamje nang chatkro nang thuna chatkro nangi na cha thoibana kappasu ai di kari su khangde ai lai sabine ai gi jalette ai di nang mu masak su khangde Maingamla gi mabung adu karimna duna Chingkhai de yengduna nupa ichal gi wasidarabra hojikte nang chakro ko Chingkhai Maingamla da warona yengi Maingamla de Chingkhai de yengbo phawba ngamjada lukthaduna laikre Chingkhai mikhup asida siningbo phawi adubu yumda leihoriba macha nungsi thoibagida makhanduna mahaki kairaba thamoi adubu puduna Maingamlabu warauduna chatkre Chingkhai gi khongthangna asum lapthokhrabada mitmangda uramba saktam ado mami samkhre hojikta da Maingamla ado laimai thak aduda onna thoina kapchai akhoi da chau nang nei budi mapok simagi warokhrani ko masinatan ipuroi banang bukan bagi thongna su ai gi di laite akhoi ni gi cha thoi bado mahak bu ka fan ganu ko akhoi da chau mapok simagi ijabu ba phangani ai bai khandre Laibak tibi aigi punsidi awang jingi jingdola sida ai si bagai ne hinge ko Asumna Maingamla ga Chingkhai ga kainare nungsi thoiba so ham chawrakle nungsi thoiba kaphai chatpa haire yamna nungsiba tangkak ama haibadu oire Chingkhai gi mama su wakhal lainana na aduna sole Chingkhai ga lembaga na thabak chakraba matungda nungsi thoibabu senabinaba kanasu laite adubu ningthibinadi angang adubu mikup khudingi senajai mahakna Chingkhaibu nungsikhiba adubu so mayeng taba laitre machabu senanabagi damak nupi ama thiro haina takpa haurakle mamana wafam adubu Chingkhai na yaba kauba laite mahak magi nungsibi Chingmi ningol Maingamla natana kanaga suluhongloi haina laikre Yum asida mau ama yamna maru oirakpana laibi amadi lemba haina singnaduna luhongle masida laibi na mau oiraba matungda ningthibina nungsi thoibagi manakta hehek lakpa asibu magi mapuroiba lembabu lumba lakliboi haina fataba wakhal kaya khalli masugi khanbada laiman oiduna mabok mahaksu taibangpal thadokre wakhal sing asibu ningsinglubada ningthibi thingba ngamdaduna kapchai ta Chingkhai aisibu oijaba yam thibi taradro adubu ai nungsi thoibabudi yam nungsiye asomdana ahing phana thenglaba phawbada nungsi thoiba tumthau haiba yadana ningai yamna kanna tawrami baba noina aigi ima lakani hairaga sunglak lakje kaigino imagi manakta aibu pubiyo baba icha thoiba nangbu tumtharo kaidorake aibu imagi manakta pubigini haidradi aidi tomoy
Chinkai adu upai leitana. Ipana soidana puragi. Tumtharoba icha thoiba. Ahing tangna wasi thengli. Khomlen tungkhul talosi. Ipagi thoiba. Ipana nongma soidana. Nangbu pokpi imagi manakta soidana pugani. Mapana asamna hairaba aseda nungsi thoiba tumthakre. Mathangi numit adudagi ningthibi nungsi thoibagi manakta amuk lakhidre. Nongmagi numit amani. Machagi ningaida khangpham khangdraba mapa Chinkhaina machabu puduna maingamlagi khulda laklami. Nungsi thoibana. Baba, ima hoi yumse yam lapiko. Yogadore. Mapa machado maingamlagi yum yore ngasidi kananasu Chinkhaibu phuba chaiba taude. Maingamlaga makhoigi laining laison tawpham leiriba aduda atopa nupa amagana luhongbagi thoram pangthokliba adu Chinkhaina uri. Madubu ubada Chinkhai mapi adu sinthaduna kapcharei. Maingamla. Baba, kadauragi pidari si kaiginu. Aigi imadi kadaino. Chinkhai khumpham khangdana. Icha thoiba. Matang asida thoram adu solution mahi thoknarakle. Maingamla so magi bor oriba nupa aduga thokminarakle. Mapuroibaga machagana leiramliba adu ubada mahaksu kappi. Mayam aduda haijaduna mayam chakraba matungda maingamla mapa machaga ingna wari sane. Maingamla matam kuina ujaba phanglaktraba macha nupabu chetna konsinjaduna. Imagi thoiba. Imagi nungsi thoiba. Kuire. Imana ichabu uraktaba. Nungsiba ichabu. Ithada amuk phawba konsinjaba phangdana. Aise sigadra haina khalure imagi thoiba. Nungsi thoiba ingak-ngakna mapada yenglai. Chinkhai machana chingnariba adu chumle haibagumna mangak adu nomlai. Nungsi thoiba haujiktada mamabu chetna konduna. Ima, nang aibu nungsidabro ima. Kaigino ima, nangna aigi nakta sunglak-laktrise kaigino. Mina hairiba, aigi ima di laite haina hairiba. Ima, nangna angkai lakti kaigino ba. Yumda jase ima. Aikoigi yumda, babaga akoi hum leirase. Lao ima, yumda jase lao. Machagi wafam asida maingamla haifam tawfam amata khangjada hingna kapcharai. Imagi thoiba. Imabu kari kumo aibano. Ima kumpam khangtre ne thoiba. Maingamla. Makoi tacho. Masira nahaki thamoi. Makoi tacho. Kallaba wasaki thori amana. Aigi ikong akudase. Aibu chetna punsinuna thamkibane. Aibu puche lepta be ohenkre. Asigi numit ase. Aigi luhongma numit ne. Imagi thoiba. Nang imabu warauganu ko thoiba. Nungsi thoiba mamabu uba phangbagi haraubudu mangkre. Ima, nang naibu nungsitriba kaigino. Baba nataba atopa mida. Nang amuk luhongi kaigino ima. Imagi thoiba. Ima, asuk kuiba matamse. Aigi ima laite haina wajarakpagi mahai oina. Ngasidi, aigi imabu uba phangjare. Ikup asida, aina kayada penjaba. Adubu ima, mapung asimagi ima. Nangi natambagta, oina waina tamamdre ima. Imabu ujaba phangjaba mikubasina. Nachayagidi. Ahubasu, aroibasu oigani ima. Ngasi asina, imagi luhongma numitne. Imagi thoiba. Chinkhai maingamlabu hena warauba helakle. Machagi khudang adubu paiduna pukre. Maingamla so mapa machabu khamba ngambagi pangal leijade. Haujiktada maingamlana magi pendaba pumba mari tengthajai. Maingamla masana yana luhongba natte. Mapana namduna sinba luhongbani. Numit adu maingamlaga mapaga marai yenai. Apa, ai wafam adu yaba ngamhoi. Hey, nangna yadaba yaroine.
Macha leba nupibu karamna amuk luhonggadra? Hey, nang yadaba yaroi. Aina sinba luhongba asibu nangna yadaba thoklaba. Mapa aibu hatpagi papuba oyo. Ai lokhada chongthaduna sigani. Apa, hey lale. Apa adumna tawbigano. Ama yaudana. Apa khaktana aikhoibu chawnaba yokpibane. Apa na haiba khudingmak ai yakrage apa. Luhongbada ai yakrage. Asamna maingamla ngasi asida luhongbani. Somdana chingkhai mapa machana halakpada ningthibidu mangolda kaptuna leirami. Nungsi thoibana chensinduna. Nine, nang kaigi kapino. Nang na angkai lakti kaigino. Nungsi thoiba. Ai nangbu nungsi. Nang ninebu nungsi dabro. Nungsi ye. Aikoi imadagisu. Nine, nang nene nungsi ye. Adubura nine. Ngasi se. Aikoi imagi luhongba numine. Ai imagi manakta chatluye nine. Ha? Imagi manakta chatluye haiba. Aduga ko. Nupa amada imadu luhongoriba. Nushi thoiba. Nangi khanbada. Nine tawpa mamta khangdri. Nine su luhongdaure. Nushi thoiba yaroi haibagum mangakta fet fet hai. Yaroi. Aigi imagi luhongba numida sidadi. Ai kaisu khandana leiba ngamgani. Aduba nine. Nangna luhongkrabadi. Aidi yam kapkani. Aidi sigani nine. Chingkhai haujiktada khangle ningthibina machabu kayam luna tawjai haibadu. Adumna hai haidi nungsi thoiba. Nine, adudi nang luhongkinuo. Adudi nang aingonda ima haina kauba ngamgadra hayo. Aibu nangi imani haina khanba ngamgadra hayo. Nangna aise nangi imani hairabadi. Ai luhongoye nungsi thoiba. Ai luhongoye. Nungsi thoiba mapada yenglei. Chingkhai so pirang sinthana machada nofet tawje. Nungsi thoiba ningthibibu konsinduna. Ima, aina sukuina thirakba aigi imadi. Aigi nakta yamna nakna leirame. Ima, nangdi aibu thadoktuna luhongkhinu ko ima. Ima nangbu thadoye nungsi thoiba. Ningthi. Ta chingkhai. Hojik phawba. Aibu lawshin biroidra. Aina nangbu lawshin drabasu. Aigi ija thoibagi asengba mamabudi. Aina ngasaina lawshin kri. Lao. Imungda changasi lao. Ningthibi thamoi penjana. Ta chingkhai. Ningthibi na nungsi thoibabu pamkhati aduga makhoi ahum harauna imung tamna changminaki.